Hello mayam foreign like tamningbra haibadi India gi wangmada abroad ta like tamningbra isamak adongi isina imung manung amadi adongi chaisu like tamaning taradi masigi video si mayam gi damakta ina semjabani aduna mayam susu soiduna masigi video sibu minyeng tabiu. Hello mayam ahan maktada video sibu yengbiriba halaman chinaw mayam punamukpu Malemnganbamoirangthemna ikongna khurumjabaga loina taram nokchari. mayam ngasigi video sidi matau karamna foreign da haibadi India gi wangmada Lairik kamdwna tamgadage haibadi maduda tambada changadaba document sing to mathang manaw naina ai haijarake. Ahanbada passport changani, anisubada degree certificate amasung transcript, aduga mathangda recommendation letter, mathangda SOP or study plan, mathangda resume or CV, aduga aroibada language proficiency certificate. Aduga hajik ai mathang manaw naina kari no haibado amuk akupa marol do ai haijarage. Mayamna atopa India gi wangmada Lairik tamgena khan taragadi karamba country da tamgena khandringai mamangda khwaidagi maruiba document haiba tare natragana pochang ama hai taragadi kaino hai matamda passport sini ko Indian passport saktak se hai tare akhoigi India manungduna Aadhaar card haina chatnare ko aduna saigi akhoina hek apply tawbudagi changakado poche form mena matam changdoije passport sini ko Indian passport se kai magi passport number change aduna hayeng wai nangna mapan chatki har targa su Indian passport sini ko changi je aduna ngalingai matamda mayamna hai tare ko apply toge khan targadi samnaibda mathang chahida aije foreign da like tamge haina khan targadi hojiktagi hauna passport se apply tawtho apply taw matamda ahanba matamda online da apply tawbu yai ko passport apply tawbuse aduna kamaina apply tawba haita targasu ko kasu waningai laite hojik YouTube da information mayam thagat laga lairabane adum saina how to make a passport online hana YouTube da type tawra thiba matamda adum loi tholani ko adu steps sing da follow tawbira kanda passport to online da fill up tawbiro adum matungda Manipur police na adum haitare verification gi adum yumda lakaga check tawbani khangde moina dum kora kanda nang verification tawrani adu loi matungda amu passport se photo kapagi amu office ta kora ani office ta kora matungda photo kapodar matungda Guwahati da thagra matungda amu Guwahati dagi speed post ta nangi yumda ko nangi address tu da passport se laktoine aduna yamdrabada aina sum aina apply tawgiba matam adagi aina khangna sanaba mina apply taw matamda adum 1 month kumbadi change aduna ngalingai matamda khwaidagi maru oiba pochak ama hai taragadi passport sine ko passport ama hana phajana sado thambiro makha tarakpada kari change haiba matamda hoi class 12 loirakanda tamge hairagana kari changi aduga undergraduate loiragana undergraduate loirakanda master tamgi haigana kai changi aduga master tamba loiraba matungda PhD tawgi haigana kai changi haibadu ai haijarake ado ayamba matamda khoigi Asia gi oina undergraduate loirakanda keno class 12 loirakanda undergraduate tawbagi chatpasi yam pangna thengnade kaigino hai matamda undergraduate program je ayambana mai gi lamdugi example oina harabada Taiwan dana Chinese dana yam tai ko adagi Japan da oisunu Korea da oisunu mai takpagi mong aina sum thengnei ko aduna mayam je master da gum malai aduga atopa Europe ki country dani khangde America dani khangde satpa ju adum yawi ko adumai aduda taw targasu adum changbaje adum chapmanane any country da tam matamda mai gi university dugi or country dugi magi che chang kitang khenaba daka oiba required document khar khenabdi lakani adubu any mafam amada tamgi hai matamda changda yadraba pochak hai tare ko document chapmanagani ko 12 loirakanda su tamgi hairagana ngasagi 12 ki mark sheet amasung 12 tamba loire habagi magi certificate hai tare ko aduma daka ore aduga under
graduate loira matungda master tamge harakandana ngasai undergraduate tambagi degree certificate amasung transcript ado mayam se transcript haibsi kaino haiba khangdaba misu yawi ko transcript haise atai kaisu natte mark sheet haibani ko mark sheet se kamai togeda single page amada ngasai gi khoina semester 1 dagina 6 pau oiro semester 1 dagina 8 pau oiro semester apunbagi mark sheet haidi mark detail nangi subject tu gi na mark kya phangi aduga semester 1 na CGPA or SGPA kya chali har kanda ngasagi overall da percentage kya chali aduga overall da CGPA kya chali haina utpa madugi mark sheet tu buni go transcript haije aduna degree certificate ne transcript ne change master tambal or matungda PhD tamge harga ju chap manai ko si changbaje kaisu khena de aduga mathangda changba yamna maru oiba ko karino haiba matamda recommendation letter haibjine ko recommendation letter si aina heta lawningena pangno lobo yade ko haidi example kanadagi lowdagi haiba matamda ayamana adom haitare adom asaigi school da tamaiba ozadagi nataga principal dagi lowba ma aduga asaigi college tamboiragana undergraduate tamboiragana undergraduate tamingai matamduda university dugi ozaduna nangonda pibigadaba recommendation letter ne ana recommendation letter haiji kaisu nate document amada ko magi chi sida university gi letter head yaubana phaina khalliko ai wakhanda di letter head yauraga nangje karamba satra no haidana university da tamingai matamda or school da tamingai matamda masigumba example tomba chawba hariba mahairoi ko passport number ga jo hapa phai ko duga hana nangna tamakuma matamda roll number oisanu ID number oisanu adugi number do hapa ganda tomba chawba hariba satra si yamna marmokpa haiba ngangba inba ko like tamba matamda yamna thawa yawba adugumba sincere oiba honest oiba satra mani gan haidana torokan university dugi professor duna natraga oja duna recommend tawba letter amane ba ko adu sise ani change ayamba mafamda adubu university kharadadi ani na tabida ahum piro haibju lei ba ko aduga sigi recommendation letter lawba matamda phajana oja duga nang wari tathok tasin tawnabam changi kaigino haiba matamda ngasagi recommendation letter sigi aroibada ngasagi magi signature hapkadawuni ojadugi sil sign leiragana aduju hapa yare aduga ojadugi email contact number haptini adubu university khara apply tawba matamda recommendation letter se akhoi isana ojaduna pira iba recommendation letter je khoina print out tawraga PDF copy haitare soft copy do khoina upload tawbagi mahutta university khara dadi recommendation tawgadawriba ojado adudugi phone number contact number haitare ko aduga email adegi ojaduna oiriba university dugi maming or school dugi maming mela matungda apply tawba matamda hapchangra matungda kona amuk ngasagi application gi magi system duna automatic oina ngasagi oja dugi email sida lakpasu yawe ko haidi sigi satra sigi recommendation letter do PBU haidoribra amaina hairamani ko aduga ngasagi oja duna amuk recommendation letter nangonda PBU photo mana soft copy do ma thambi hau taragadi oja duna upload tawbidoineba aduna nang recommendation letter di logthore adumaina tawbiu haiba yara oidabo oja oi tarade du kitang problem laitra aduna nangna recommendation letter logthokpa matamda fajana clear communication ama thambam daka oiba ko oja aina tamdoi se swaina Canada da tamdoini or Taiwan da tamdoini Japan da tamdoini Korea da tamdoini aduna swaina recommendation letter ama tawbada hoi aina swaina tawgaburi tawre natragadi swaina changakani aduna ojana swaina hengoi thabi matana tawbiba yagadra kana hana request ama ko mangjongna na tawhobom change sima loire ko recommendation letter mathang tarakpada changise SOP ko statement of purpose haiba yawi aduga samna harabada study plan haitare ko study plan je karmaina igadagi hai matamda example ai hairage aina Taiwan da leibani na ko Taiwan da kari damakta tamningino haibagi maramda amasu itare nang na ko nang part idune ha matamda nang self introduction ibi ai ko ai
ꯃꯤꯡ ꯁꯤ ꯑꯩ ꯁꯤꯗ ꯇꯝꯃꯛꯄ ꯁꯥꯇ꯭ꯔ ꯑꯃꯅꯤ or ꯑꯗꯒꯤ ꯑꯩ ꯁꯤꯐꯥꯎ ꯂꯣꯏꯁꯜꯂꯦ ꯑꯩ ꯑꯗꯨ ꯇꯧꯔꯦ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠ ꯏꯕ ꯌꯥꯏ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯔꯠ ꯑꯃ ꯇꯥꯏꯋꯥꯟꯗ ꯇꯝꯅꯤꯡꯉꯦ ꯑꯦꯛꯖꯥꯝꯄꯜ ꯖꯄꯥꯟꯗ ꯇꯝꯅꯤꯡꯉꯦ ꯀꯣꯔꯤꯌꯥꯗ ꯇꯝꯅꯤꯡꯉꯦ why do you want to study in Japan or why do you want to study in Taiwan ꯀꯣ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯃꯔꯝꯗꯣꯝ ꯏ ꯇꯥꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯅꯪꯅ ꯁ꯭ꯄꯦꯁꯤꯐꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯆꯨꯁ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯄꯥꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯇꯧꯔꯁꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤꯗꯅ ꯅꯦꯁꯅꯦꯜ ꯐꯣꯔꯃꯣꯁꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯃꯦ or ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯇꯥꯏꯋꯥꯟ ꯌꯨꯅꯤꯚꯔꯁꯤꯇꯤ NTUꯗ ꯇꯝꯃꯦ ꯑꯗꯨꯗ ꯅꯪꯅ ꯆꯨꯁ ꯇꯧꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯃꯗꯨꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯅꯤꯡꯉꯤꯅꯣ ꯀꯣ why do you want to study in NFU 하이나나 낭나 아두군바 난 이다리고 말합니다. 아이나 유니버시티도 담닝이시 유니버시티두기 마기 리서치 기 필드 수군바 따위 콜리 하 나트라가나 시기 유니버시티세 얌나 리푸티엇 어버 유니버시티니 나트라가나 유니버시티기 로케이션두주 아이나 팜제이 코세 나트라 낭나 도마이나 유니버시티두 팜메 하이바두기 말함두주 낭나 카레 이다리 시나 파트 아마 오이그레 아두가 마카 타락바다 낭나 master tamaba matamda natraga undergraduate tamma matamda natraga na PhD tawu matamda kari tongningi no haiba part sineba yamna maru oise ko ai sumaina ai sumna like tamdoini haiba khak nataba aina tamba matamda sigumba research tongningi sigumba knowledge hengkatningi natra adumaina nangna pamiba nangna tongningi ba master tongbada natraga PhD tongningi ba potchi nangna phajana in detail iba tare aduga loirakpada after you complete your study what do you want to do natra like tamba loira matungda nang kaidongningi thabakpu tongningi bra natraga nang yumda haningi bra natraga nang na leiriba lamdamdugi natraga Taiwan da boiro Korea da boiro Japan da boiro nang na mafamduda leirakanda moigi lamdugi phaganaba tongningi bra natraga India da tongningi bra research field da hena chakhanaba tongningi bra nangi oiba idea or nangna tongningi ba poto aduju phajana itare ko aduga master tamba miga PhD tamba miga khitang khenagani PhD tawo matamdadi research proposal je phajana yamna in details ta ibam changi ko aduga ngasagi master tawo mi duga di khitang khenarani aduga research proposal je aigi wakhandadi phajana iraga nangna hana nangna tongningi poto kaino khopuno ga je khogi hana journal ga khara padana khotana tawrakanda literature review ga khara idana khotana nangi MN objective haidare ko aduda phajana ibam ju change ado hoi university da apply to matamda budi research proposal do submit to haide adu itarga su nangna hajiki potse lehau targa di kai kanar kadagi hai matamda master tawba mi di adum direct apply tawrakanda kona adum saida adum advisor adum choose tawi adubu PhD tawagi di kitang khenarishina university da apply tawdringai gi mamang da nangna oja apamba haitare oja ji kamaina apamba thigidagi da aina mamang gi video da so haigrabani ko study in Taiwan da university search tawudu maina mai gi lam dugi oina mayam dairamani ko adum hajik kasu luba nati ko adum Google da adum chango natraga Google da tawba talaga su AI haina ChatGPT na tabada ko Google gi Gemini hai sidi adum up to date oirabane ba ko Google gi information ju yaura laktini aduna nangna apamba university nanga related oiba for example nang business administration tongninge natraga mechanical engineering tongninge or electronics engineering tongninge adugi matang na thirakanda nangna search taw matamda loi tholani list of university nangna top 10 pigera or top 50 haigera nangna with scholarship haina tha matamda loi thola ani ko almai thola ko pot nangna university changa kan nang university du ki details e khangtu e nangi department yaubra mu yeng tare si khatang kuptha da ya de ko thabak se heta university du nang yenga nangna tamningi ba subject tu ki course yaur mo no nangi department do yaur mo no adu aruba pot na mani natra aduna adugi pot to thido matung da nangi department si phange department du da phanga matung da department du gi website tu da changa matung da mai gi leini ko website si changa matung da faculty member da kana yauri ge do yengtho ko yengtho matung da ayamana moigi faculty gi moigi detail da faculty du gi magi expertise hai tare ko kai research area da tawi PhD gi oina ni go ai haije karamba area da research tawi habda nangna tongningi be potuga oja da tongningi potu kitang nangna chana ba align lei taraga di kitang
ꯑꯗꯨꯒꯨꯝꯕꯗꯣ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯉꯤꯀꯣ ꯍꯥꯏꯇꯥꯔꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯦꯀꯥꯅꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯕꯥꯁ ꯑꯣꯏꯔ ꯂꯩꯔꯝꯒꯅꯤ ꯇꯨꯔꯤꯖꯝ ꯍꯥꯏꯔꯁꯨ ꯕꯥꯁ ꯑꯣꯏꯔ ꯂꯩꯔꯝꯒꯅꯤ ꯕꯤꯖꯤꯅꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯕꯥꯁ ꯂꯩꯔꯝꯒꯅꯤꯀꯣ ꯕꯥꯏꯑꯣꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯂꯩꯔꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗ ꯈꯤꯇꯪ ꯅꯪꯅ ꯃꯥꯁꯇꯔꯗꯨꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯄꯣꯠꯇꯨꯗ ꯅꯪꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅꯤꯡꯉꯒꯁꯨ ꯑꯣꯔ ꯄꯨꯔꯥ ꯑꯅꯧꯕ ꯑꯃ ꯇꯧꯅꯤꯡ ꯇꯥꯔꯒꯁꯨ ꯑꯗꯨꯝꯕꯅ ꯊꯤꯗꯣꯛꯑ ꯃꯇꯨꯡꯗ ꯑꯣꯖꯥꯗꯨꯒꯤ ꯏꯃꯦꯜ ꯌꯥꯎꯔꯝꯒꯅꯤ ꯑꯣꯖꯥꯗꯨꯒꯤ ꯏꯃꯦꯜꯗꯨ ꯅꯪꯅ ꯐꯖꯅ ꯂꯧꯁꯜꯂ ꯃꯇꯨꯡꯗ ꯅꯪꯅ ꯑꯣꯖꯥꯗꯨꯗ ꯃꯦꯜ ꯑꯃ ꯊꯥꯕ ꯆꯪꯉꯦꯕꯀꯣ ꯁꯤꯗꯅꯦ ꯉꯁꯥꯏꯒꯤ ꯄꯥꯁꯄꯣꯔꯠ ꯌꯥꯎꯍꯧꯔꯗꯤ ꯐꯔꯦ ꯅꯪꯒꯤ ꯇ꯭ꯔꯥꯟꯁꯀ꯭ꯔꯤꯞ ꯀꯩꯀꯥ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯩꯍꯧꯔꯒꯗꯤ ꯑꯗꯨꯁꯨ ꯍꯥꯞꯄ ꯌꯥꯗꯣꯏꯅꯤ ꯑꯦꯇꯦꯁ ꯇꯧꯕ ꯌꯥꯗꯣꯏꯅꯤꯀꯣ ꯅꯪꯅ ꯑꯣꯖꯥꯗꯨꯗ ꯐꯖꯅ ꯏꯃꯦꯜ ꯑꯃ ꯏ ꯇꯥꯔꯦ ꯑꯣꯖꯥ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯁꯥꯇ꯭ꯔ ꯑꯃꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯥꯁꯇꯔ ꯂꯣꯏꯔꯦ ꯑꯣꯔ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯦ ꯋꯥꯔꯤ ꯕꯣꯕ ꯑꯗꯨ ꯄꯤ ꯑꯩꯆ ꯗꯤꯒꯤ ꯑꯣꯏꯅ ꯃꯥꯁꯇꯔ ꯂꯣꯏꯔꯦꯀꯣ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯑꯩ ꯔꯤꯁꯔꯁ ꯇꯧꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯉꯁꯥꯏꯒꯤ ꯔꯤꯁꯔꯁ ꯑꯦꯔꯤꯌꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯏꯗꯣꯏꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯑꯣꯏꯕ ꯄꯣꯠ ꯇꯧꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯅꯪ ꯉꯁꯥꯏꯒꯤ ꯔꯤꯁꯔꯁ ꯄ꯭ꯔꯄꯣꯖꯦꯜꯗꯨ ꯏꯍꯧ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯑꯦꯇꯦꯁ ꯇꯧꯁꯜꯂꯒ ꯑꯣꯖꯥꯗꯨꯅ ꯅꯪꯅ ꯏꯔꯤꯕ ꯄꯣꯠꯇꯨꯗ ꯁꯦꯇꯤꯁꯐꯦꯛꯁꯟ ꯐꯪ ꯇꯥꯔꯒꯗꯤ ꯅꯪꯕꯨꯁꯨ ꯃꯥꯅ ꯃꯥꯏ ꯃꯈꯥꯗ ꯇꯧꯍꯟꯒꯦꯅ ꯃꯥꯅ ꯂꯧꯁꯟꯅꯤꯡꯉꯒꯗꯤ ꯑꯗꯨꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯅꯪꯅ ꯁꯦꯂꯦꯛꯁꯟ ꯇꯧꯕꯒꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯌꯥꯝꯅ ꯋꯥꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ 100%ꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯗꯨꯅꯕꯨ ꯅꯪ ꯂꯧꯅꯤꯡꯉꯕ ꯄꯤ ꯑꯩꯆ ꯗꯤꯒꯤꯗꯤꯀꯣ ꯅꯪꯒꯤ ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯅ ꯆꯦ ꯆꯥꯡꯁꯦ ꯍꯥꯟꯅ ꯐꯖꯅ ꯔꯦꯗꯤꯗ ꯊꯝꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯃꯅ ꯁꯤꯁꯦ ꯂꯣꯏꯔꯦꯀꯣ ꯁꯤꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯃꯨꯛ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯤ ꯕꯤ ꯑꯣꯔ ꯔꯤꯖꯨꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯆꯦꯅꯥ ꯑꯃꯗ ꯑꯣꯔ ꯁꯤꯡꯒꯜ ꯄꯦꯖ ꯑꯃꯗ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯆꯦꯅꯥ 2 ꯆꯪꯕꯁꯨ ꯌꯥꯎꯏꯀꯣ ꯅꯪꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯅꯪꯒꯤ ꯃꯥꯔꯛ ꯀꯌꯥ ꯐꯪꯉꯛꯏ ꯅꯪ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯦ ꯃꯥꯁꯇꯔ ꯇꯧ ꯂꯣꯏꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯤꯕ꯭ꯔꯥ ꯀꯣ ꯑꯗꯨꯒꯨꯝꯕ ꯍꯥꯞꯄ ꯇꯥꯔꯦ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯐꯣꯇꯣ ꯑꯃ ꯍꯥꯞꯄꯤꯔꯣ ꯅꯪꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔ ꯅꯪꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ ꯑꯗꯒꯤꯗꯤ ꯅꯪꯅ ꯖꯨꯝ ꯃꯤꯇꯤꯡꯒꯨꯝꯕ ꯇꯧꯅꯤꯡꯕ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯁ꯭ꯀꯥꯏꯞꯀꯨꯝꯕ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯝꯕꯒꯤ ꯍꯥꯞꯀꯦꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯀꯩꯒꯨꯝꯕ ꯅꯪꯅ ꯃꯥꯁꯇꯔ ꯇꯧꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕ ꯇꯧꯔꯛꯈꯤꯕ ꯂꯩꯇꯥꯔꯒꯁꯨ ꯅꯪꯅ ꯄ꯭ꯔꯣꯖꯦꯛ ꯁꯤ ꯇꯧꯔꯛꯏ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯄꯦꯄꯔꯒꯨꯝꯕ ꯄꯥꯕ꯭ꯂꯤꯁ ꯇꯧꯈꯤꯕ ꯂꯩꯇꯥꯔꯒꯁꯨ ꯁꯤ ꯂꯩꯔꯦꯅ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯗꯨ ꯈꯛꯇ ꯅꯠꯇꯅ ꯅꯪꯒꯤ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤ ꯀꯩꯀꯩ ꯌꯥꯎꯔꯛꯄ ꯅꯪꯒꯤ ꯑꯇꯣꯞꯄ ꯁ꯭ꯀꯤꯜ ꯑꯍꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯇꯥꯔꯒꯁꯨ ꯍꯥꯞꯆꯟꯕꯤꯔꯣ ꯑꯗꯒꯤ ꯖꯣꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯨꯝꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯞꯆꯟꯕꯤꯔꯣꯀꯣ ꯁꯤꯁꯤꯅꯦ ꯔꯤꯖꯨꯃꯦ ꯍꯥꯏꯁꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯤꯡꯒꯜ ꯄꯦꯖꯇꯨꯗ ꯆꯟꯗ꯭ꯔꯒꯅ ꯁꯦꯀꯦꯟ ꯄꯦꯖ ꯑꯃꯗ ꯑꯗꯨꯝ ꯍꯥꯞꯄꯤ ꯇꯥꯔꯦ ꯁꯤꯃ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯅ ꯑꯃ ꯆꯪꯉꯦꯀꯣ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯀꯌꯥꯝ ꯌꯥꯝꯅ ꯂꯦꯡꯒ꯭ꯋꯦꯖꯇꯨꯕꯨ ꯍꯥꯏꯇꯥꯔꯦ ꯃꯐꯝꯗꯨ ꯏꯪꯂꯤꯁ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯝꯗꯨꯒꯤ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇꯨꯕꯨ ꯀꯌꯥꯝ ꯍꯩꯔꯒꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗ ꯏꯪꯂꯤꯁꯇ ꯇꯥꯛꯀꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯇꯥꯔꯒꯅ ꯅꯪ ꯏꯪꯂꯤꯁꯁꯦ ꯀꯌꯥꯝꯅ ꯉꯥꯡꯕ ꯏꯕ ꯂꯤꯁꯅꯤꯡ ꯁ꯭ꯄꯤꯀꯤꯡ ꯔꯥꯏꯇꯤꯡ ꯑꯦꯟ ꯔꯤꯗꯤꯡ ꯍꯥꯏꯔꯤꯕ ꯃꯔꯤꯁꯤꯅꯤ ꯆꯪꯉꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯊꯥꯅꯩꯁꯦ ꯑꯥꯏꯑꯦꯜꯁ ꯑꯦꯟ TOEFL ꯑꯅ ꯑꯃ ꯂꯩꯀꯣ ꯑꯦꯛꯖꯥꯝ ꯁꯤꯁꯦ ꯏꯪꯂꯤꯁꯀꯤ ꯅꯪꯒꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯂꯦꯚꯦꯜꯗꯣ ꯀꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕ ꯌꯦꯡꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥ ꯃꯆꯥꯒꯤ ꯑꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯈꯔ ꯑꯃꯗꯗꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯦꯗꯤꯌꯝ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟ ꯍꯥꯟꯅ ꯇꯝꯃꯛꯄꯁꯦ ꯏꯪꯂꯤꯁꯇ ꯌꯥꯏ ꯍꯥꯏꯔꯒ ꯌꯥꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯇꯥꯏꯋꯥꯟꯗꯗꯤ ꯏꯟꯗꯤꯌꯥꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯏꯪꯂꯤꯁꯅꯤꯅ ꯃꯣꯏꯅ ꯑꯗꯨꯝ ꯌꯥꯕꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯌꯥꯗꯕ ꯌꯥꯎꯋꯦ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤꯗ ꯑꯗꯣ ꯏꯟꯗꯤꯌꯥꯒꯤꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯗꯣ ꯌꯥꯏ ꯍꯥꯏꯔꯒꯁꯨ ꯑꯗꯨꯗꯨꯅ ꯌꯥꯔꯒ ꯑꯗꯨꯝ ꯇꯣꯛꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯔꯣꯐꯤꯁꯤꯌꯦꯟꯁꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯑꯃ ꯌꯥꯎ ꯇꯥꯔꯒꯗꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯈꯤꯇꯪ ꯁ꯭ꯇ꯭ꯔꯣꯡꯒꯔ ꯑꯣꯏꯍꯜꯂꯦ ꯃꯌꯥꯝꯗꯒꯤꯀꯣ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯣꯏꯅꯤꯀꯣ ꯃꯤ ꯃꯌꯥꯝ ꯏꯟꯗꯤꯌꯥ ꯃꯆꯥꯁꯨ ꯃꯌꯥꯝ ꯂꯥꯛꯇꯣꯏꯅꯤꯀꯣ ꯏꯟꯗꯤꯌా ꯃꯆꯥꯁꯨ ꯑꯗꯨꯗꯣ ꯌꯥꯎꯋꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌా ꯃꯆꯥꯅꯤ ꯃꯦꯗꯤꯌꯝ ꯏꯟꯁꯇ꯭ꯔꯛꯁꯟꯗꯣ ꯏꯪꯂꯤꯁꯇ ꯇꯥꯛꯏ ꯍꯥꯏꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯌꯥꯎꯔꯛ ꯇꯥꯔꯒꯁꯨ ꯃꯣꯏꯁꯦ ꯑꯗꯨꯝ ꯑꯥꯏꯑꯦꯜꯁꯀꯨꯝꯕ ꯇꯣꯐꯜꯒꯨꯝꯕ ꯑꯗꯨꯝ ꯌꯥꯎꯁꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯁꯤꯁꯤꯅ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡꯋꯥꯏ ꯁ꯭ꯇꯥꯏꯄꯦꯟ ꯑꯍꯦꯟꯅ ꯐꯪꯕꯗꯕꯨ ꯑꯣꯏꯁꯅꯨ ꯑꯗꯒꯤꯗꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯁꯦꯂꯦꯛꯁꯟꯒꯤ ꯆꯥꯟꯁꯁꯨ ꯍꯦꯟꯅ ꯋꯥꯡꯈꯠꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯝꯃꯛꯄꯗꯅꯤ ꯈꯪꯗꯦ ꯃꯥꯁꯇꯔ ꯇꯝꯃꯛꯄꯗꯅꯤ ꯈꯪꯗꯦꯀꯣ ꯃꯥꯔꯛꯁꯦ ꯈꯤꯇꯪ ꯅꯦꯝꯍꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯗꯣ
ꯍꯧꯖꯤꯛꯀꯤ ꯄꯣꯠꯇꯨꯅ ꯅꯪꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯌꯥꯎꯗꯅ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤ ꯈꯤꯇꯪ ꯋꯥꯡꯈꯠꯍꯟꯗꯣꯏꯅꯦꯕ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯃꯤ ꯑꯅꯤ ꯁꯦꯂꯦꯛꯁꯟ ꯇꯧꯗꯣꯔꯦ ꯑꯗꯨꯕꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯅ ꯃꯤ 3 ꯇꯧꯔꯦ ꯑꯗꯨꯒ ꯃꯤ ꯑꯅꯤꯁꯤ ꯏꯟꯗꯤꯌꯥꯗꯒꯤ ꯉꯥꯛꯇ ꯃꯤ 3ꯁꯤ ꯏꯟꯗꯤꯌꯥ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯃꯛ ꯑꯅꯤ ꯑꯃꯗꯤ 80% ꯆꯠꯂꯒ ꯂꯦꯡꯒ꯭ꯋꯦꯖ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤ ꯌꯥꯎꯔꯕ IELTS ꯒꯨꯝꯕ TOEFL-ꯒꯨꯝꯕ ꯑꯃ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯁꯤꯅ ITꯗꯤ ꯆꯠꯂꯕ ꯑꯗꯨꯒ ꯂꯦꯡꯒ꯭ꯋꯦꯖꯀꯤꯁꯤ ꯌꯥꯎꯍꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯑꯅꯤꯁꯤ ꯈꯟꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅꯤꯗ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯗꯨꯒ 80%ꯗꯤ ꯆꯠꯍꯧꯗꯕ ꯑꯗꯨꯒ 70ꯒ ꯁꯝꯊꯤꯡ ꯍꯥꯏꯗꯅ ꯂꯩꯕ ꯃꯤꯁꯦ ꯉꯁꯥꯏꯒꯤ IELTS-ꯒꯨꯝꯕ ꯑꯃ ꯍꯥꯞꯆꯟꯕꯗꯒꯤ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯒ ꯈꯟꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯌꯥꯝꯅ ꯆꯪꯗꯦꯅ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨ ꯌꯥꯎꯍꯧꯕꯅ ꯐꯩ ꯑꯗꯨꯗꯨꯒꯤ ꯃꯊꯛꯇ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯇꯣꯏꯅꯤ ꯍꯌꯦꯡꯋꯥꯏ PhD ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯆꯪꯉꯛꯀꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯃ ꯌꯥꯎꯍꯧꯕ ꯍꯥꯏꯁꯤ ꯅꯪ ꯍꯦꯟꯅ ꯏꯪꯂꯤꯁꯇꯣ ꯏꯝꯄ꯭ꯔꯨꯞꯁꯨ ꯑꯣꯏꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯗꯣ ꯍꯣꯏ ꯊꯥꯗꯣꯛꯇ꯭ꯔꯃꯛꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯍꯧꯕꯅ ꯍꯌꯦꯡꯋꯥꯏ ꯑꯗꯣꯝꯗ ꯅꯪꯒꯤ ꯏꯪꯂꯤꯁꯇꯣ ꯏꯝꯄ꯭ꯔꯨꯞꯃꯦꯟ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯃꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅ ꯏꯪꯂꯤꯁꯇ ꯇꯝꯕ ꯅꯠꯇꯕꯤꯗ ꯃꯥꯒꯤ ꯂꯝꯗꯨꯒꯤ ꯇꯥꯏꯋꯥꯟꯗꯅ ꯃꯦꯟꯗꯔꯤꯟꯗ ꯍꯥꯏꯇꯥꯔꯦ ꯆꯥꯏꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖꯇ ꯇꯝꯕꯁꯨ ꯂꯩ ꯑꯗꯒꯤꯗꯤ ꯀꯣꯔꯤꯌꯥꯗ ꯑꯣꯏꯔꯣ ꯖꯄꯥꯟꯗ ꯑꯣꯏꯔꯣ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯇꯝꯕꯁꯨ ꯂꯩꯌꯦꯕꯀꯣ ꯃꯥꯁꯇꯔ ꯇꯝꯕ ꯃꯇꯝꯗ ꯑꯣꯔ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯝꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯒꯅ ꯉꯁꯥꯏꯒꯤ ꯇꯥꯏꯋꯥꯟꯗ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯟꯗꯔꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯝꯄ꯭ꯂꯤꯐꯥꯏꯠ ꯅꯠꯇꯕ ꯑꯗꯨꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯦꯟꯗꯔꯤꯟꯒꯤ ꯂꯦꯕꯦꯜ ꯑꯁꯨꯛ ꯂꯩꯀꯣ ꯂꯦꯕꯦꯜ 4 ꯑꯣꯏꯗꯣꯏꯔꯥ 5 ꯑꯣꯏꯗꯣꯏꯔꯥ ꯃꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟ ꯂꯩꯔꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯥꯏꯋꯥꯟꯗ ꯆꯠꯀꯦꯔꯥ ꯑꯗꯒꯤ ꯀꯣꯔꯤꯌꯥꯗ ꯆꯠꯀꯦꯔꯥ ꯖꯄꯥꯟꯗ ꯆꯠꯀꯦꯔꯥ ꯏꯪꯂꯤꯁꯇ ꯍꯥꯏꯗꯤ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯇꯝꯕꯁꯨ ꯐꯩ ꯑꯗꯨꯕꯨ ꯂꯦꯡꯒ꯭ꯋꯦꯖ ꯈꯪꯉꯀꯥꯟꯗ ꯆꯠꯄꯅ ꯍꯦꯟꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯩꯔꯛꯀꯅꯦꯕ ꯃꯔꯝꯗꯤ ꯃꯐꯝꯗꯨꯒꯤ ꯆꯠꯅꯕꯤ ꯃꯐꯝꯗꯨꯒꯤ ꯀꯜꯆꯔ ꯑꯗꯒꯤ ꯃꯐꯝꯗꯨꯒꯤ ꯍꯥꯏꯗꯤ ꯐꯖꯕ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯈꯪꯅꯤꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯣꯏ ꯏꯪꯂꯤꯁꯇ ꯁꯥꯏꯟ ꯕꯣꯔꯗ ꯃꯌꯥꯝ ꯑꯃ ꯊꯦꯠꯄ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯦꯛꯁꯤꯃꯝꯗ ꯃꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯍꯧꯖꯤꯛ ꯇꯥꯏꯋꯥꯟꯗ ꯍꯥꯏꯔꯣꯀꯣ ꯆꯥꯏꯅꯤꯁꯇ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯥꯅꯕꯒꯤ ꯑꯣꯔꯗꯔ ꯑꯃ ꯇꯧꯔꯒꯦ ꯃꯦꯅꯨꯗ ꯍꯥꯏꯔꯣ ꯆꯥꯏꯅꯤꯁꯇ ꯉꯥꯛꯇꯅꯤ ꯁꯥꯏꯟ ꯕꯣꯔꯗ ꯊꯦꯠꯂꯦ ꯆꯥꯏꯅꯤꯁꯇ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯜꯆꯔꯗꯣ ꯍꯦꯟꯅ ꯆꯨꯁꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯗꯒꯤ ꯂꯣꯀꯦꯜꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯒꯤ ꯏꯃꯥꯟꯅꯕ ꯀꯩꯀꯩ ꯃꯌꯥꯝ ꯍꯦꯟꯅ ꯇꯤꯟꯅꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯐꯝꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯍꯩꯇꯥꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯍꯦꯟꯒꯅꯤ ꯑꯩꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯇꯝꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯗꯤ ꯏꯪꯂꯤꯁ ꯍꯣꯏ ꯏꯪꯂꯤꯁꯇ ꯇꯝꯒꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯇꯥꯏꯋꯥꯟꯗ ꯇꯝꯒꯦ ꯍꯥꯏꯔꯒꯗꯤ ꯃꯦꯟꯗꯔꯤꯟ ꯍꯥꯏꯇꯥꯔꯦ ꯆꯥꯏꯅꯤꯁ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯁꯤꯁꯦ ꯑꯃ ꯍꯩꯔꯒ ꯂꯥꯛꯑꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯁꯤꯅꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦꯀꯣ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯗꯣꯝꯁꯦ ꯒꯦꯞ ꯏꯌꯔꯒꯨꯝꯕ ꯂꯩꯔꯦꯀꯣ ꯑꯦꯛꯖꯥꯝꯄꯜ ꯒꯦꯞ ꯏꯌꯔ ꯆꯍꯤ 2 ꯂꯩꯔꯦ ꯀꯩꯁꯨ ꯃꯊꯥ ꯁꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯔꯝꯗꯤ ꯁꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯍꯥꯏꯗꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯕꯒ ꯃꯥꯁꯇꯔ ꯇꯧꯕ ꯃꯥꯁꯇꯔ ꯇꯧ ꯂꯣꯏꯕ PhD ꯇꯧꯕ ꯑꯗꯨꯒꯨꯝꯕꯁꯦ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯍꯤ 2 ꯑꯃ ꯊꯕꯛ ꯇꯧꯊꯣꯛꯄꯁꯨ ꯌꯥꯎꯏ 4 ꯑꯃ ꯇꯧꯊꯣꯛꯑ ꯂꯥꯛꯑꯀꯥꯟꯗ ꯃꯥꯁꯇꯔ ꯇꯧ ꯂꯥꯛꯄꯁꯨ ꯌꯥꯎꯏꯀꯣ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯩ ꯏꯁꯥꯃꯛꯇꯗꯤ ꯑꯩꯗꯤ ꯃꯊꯪ ꯇꯧꯈ꯭ꯔꯦꯕ ꯑꯗꯨꯕꯨ ꯃꯣꯏꯗꯤ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯇꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯇꯧꯔꯒ ꯂꯥꯛꯄꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯃ ꯂꯩ ꯑꯦꯛꯖꯥꯝꯄꯜ ꯑꯩ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯗꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯤꯑꯣꯔꯤꯗ ꯍꯦꯟꯅ ꯇꯧꯋꯦꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜꯁꯦ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝꯄꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤꯗ ꯍꯥꯏꯔꯣꯅꯦꯀꯣ ꯃꯥꯒꯤ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯒꯨꯝꯕ ꯇꯧꯕ ꯄ꯭ꯔꯣꯖꯦꯛꯀꯨꯝꯕ ꯇꯧꯕ ꯃꯇꯝꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯤ ꯇꯥꯏꯋꯥꯟꯒꯤꯗꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠꯇꯒꯤ ꯄ꯭ꯔꯣꯖꯦꯛꯀꯥꯁꯦ ꯇꯧꯕ ꯍꯧꯔꯕꯅꯦꯕ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯥꯁꯇꯔꯗꯐꯥꯎꯗ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯇꯧꯗꯦꯕꯀꯣ ꯍꯣꯏ ꯇꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯥꯝꯅ ꯇꯣꯞ ꯔꯦꯡꯀꯤꯡꯗ ꯂꯩꯕ ꯌꯥꯎꯔꯝꯒꯅꯤ ꯆꯥꯡꯆꯠꯇ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯇꯥꯏꯋꯥꯟꯒꯤꯗꯗꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯝꯕ ꯁꯥꯇ꯭ꯔꯗꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯐꯖꯅ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯥꯇ꯭ꯔꯗꯤ ꯊꯤꯑꯣꯔꯤꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜ ꯍꯥꯏꯇꯥꯔꯦ ꯃꯈꯨꯠ ꯃꯁꯥꯁꯤꯡꯁꯦ ꯑꯗꯨꯝ ꯍꯩꯌꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ ꯂꯣꯏꯔꯀꯥꯟꯗ ꯊꯕꯛꯀꯨꯝꯕ ꯑꯃ ꯇꯧꯍꯧ ꯇꯥꯔꯒꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯊꯤꯑꯣꯔꯤ ꯅꯠꯇꯦꯗꯅ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯃꯥꯒꯤ ꯐꯤꯜꯗ ꯋꯥꯛꯇꯣ ꯇꯧꯔꯛꯑꯕꯅꯤꯅ
ꯑꯩꯈꯣꯏꯗ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯀꯤꯜꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯀꯅꯤ ꯑꯩꯅ ꯊꯥꯖꯩ ꯃꯅꯤꯄꯨꯔꯗ ꯇꯧꯕ ꯑꯣꯏꯁꯅꯨ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯇꯣꯞꯄꯗ ꯇꯧꯕ ꯑꯣꯏꯁꯅꯨ ꯆꯞ ꯃꯥꯟꯅꯩꯕꯀꯣ ꯂꯥꯏꯔꯤꯛꯇ ꯇꯝꯗꯕ ꯊꯕꯛꯇ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯍꯩꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯌꯦꯡꯋꯥꯏ ꯍꯩꯇꯥꯔꯒꯗꯤ ꯑꯦꯛꯖꯥꯝꯄꯜ ꯅꯪꯅ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯨꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯑꯗꯨꯒꯤ ꯁ꯭ꯀꯤꯜꯗꯣ ꯃꯌꯥꯝ ꯍꯩꯔꯛ ꯇꯥꯔꯒꯗꯤ ꯍꯌꯦꯡꯋꯥꯏ ꯃꯥꯁꯇꯔ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯪꯗꯤ ꯍꯩꯔ ꯂꯥꯛꯑꯕꯅꯤꯅ ꯍꯦꯟꯅ ꯇꯥꯏꯋꯥꯟꯒꯤ ꯑꯣꯖꯥꯁꯤꯡꯅ ꯑꯃꯨꯛ ꯇꯥꯛꯄꯗ ꯃꯌꯥꯝꯅ ꯇꯧꯔꯛꯄꯗ ꯍꯦꯟꯅ ꯅꯪꯁꯤ ꯍꯩꯒꯠꯇꯣꯏꯅꯦꯕ ꯅꯪꯅ ꯁꯨꯡꯍꯩ ꯍꯩꯇꯅ ꯊꯤꯑꯣꯔꯤꯗ ꯅꯪ ꯊꯤꯑꯣꯔꯤ ꯈꯛꯇꯪ ꯍꯩ ꯂꯥꯛꯑꯗꯤ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯃꯤꯅ ꯌꯧꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯏꯟꯅꯔ ꯆꯠꯇꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯈꯔ ꯇꯞꯇꯣꯏꯅꯦꯕ ꯑꯗꯨꯅ ꯊꯕꯛ ꯇꯧꯊꯣꯛꯑꯀꯥꯟꯗ ꯂꯥꯛꯄꯁꯨ ꯐꯩꯌꯦꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩ ꯌꯥꯝꯅ ꯍꯩꯗꯅ ꯈꯪꯗꯅ ꯁꯦꯝꯖꯕ ꯅꯠꯇꯦ ꯑꯩꯅ ꯈꯔ ꯈꯪꯖꯕ ꯅꯣꯂꯦꯖꯇꯣ ꯃꯌꯥꯝꯗꯁꯨ ꯈꯔ ꯀꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯅꯆꯥ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯏꯐꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ